Mongkot Chepuda Kuki Sokle Naga Ahum Phajilure Police na Kankhre Hari Central Force na Escort Tauduna Purokpa Tangkhul Purukki Miyoi Ahum Imphal Ukhru Lambigi Mongkot Chepu Kuki Khulda Central Force Ingi Mamang Maktada Kuki Sokle Phajilure Khudakta Litan Police na Thiba Humbagi Thabak Chathaduna Miyoi Ahum Adu Kanba Ngamhaude Taudu Adubu Tangkhul Nagagi Lob Ama Oiriba Khanoi Thot Khona Kanamo Ongda Condemn Taurakle Taudu Asi Ara Ayuk Pung Nipan Makharom Taba Daida Ukhuldagi Imphal Tamna Thokiba Passenger Gari Amada Thokibane Kuki Sokle Phajiluba Makhoi Ahum Adu Masage Anaba Layengnabagidamak Imphal Tamna Security Force na Ngaklaga Chatkibane Adubu Makhoigi Gari Aduna Mongkot Chepu Mapa Yorakpada Kuki Purukki Miyoi Kunromna Logi Wangmada Text Khongatuna Leramba Thengnabada Makhoi sing adu Tangkhulla haina Hanglaba matungda Tangkhul sing lambita chatpa yade haiba wafam phongdoklaga security gi mamang maktada makhoi ahum adubu mafam adudagi pharaga pukhibane haide matam aduda Litan Police ki kangbuda paw hek phangbaga mafam aduda changsenduna yenglobada Chepu Kuki khulgi yum amada makhoi ahum adu phaduna thamlamba thengnarakpadagi makhoi ahum adu kanba ngamkhibane Kuki Sokle pharoraba miyoi ahum adu Ukhru district ki Tusom Tangkhul village dagini haide Kultu da kapna bada Kuki militant ama Sokle hari ngarayo angan bapung nipan rom tarakpa adwai Indo-Myanmar border nakna Kamjong district ki Sasat police station na konba Kuki Sokle khundariba Kultu khulda Taramathoi Shuba Assam Rifles ki kangbo amaga Kuki militant singa kanamo ongda khuthona khre pawgeli khunamada ngarange khuthona bada Kuki militant ama nongmena pan badagi asopan nangkhe thasagi Taramathoi gi ayukta Kultu village asida masakhang daba singna Nongmai kapsenduna landapaga lunana kholladuki church yauna yum kaya mai thaba miyoi anina nongmai na kaplaga halamba yabagi khudam phanglei ningsingba yabadi khollasida sakhangdaba khulai paiba singna sangsenduna khulgi yum khara mai thadoklambagi mathakta miyoi ani amasung nongmai na kaptuna halamkhe attack toramba kangbu adu NSN Eastern Flank ki miyoi singni haina Kuki gi maikaidagi maral sirakhibane Kuki Michamani Phakre Haiduna condemn Taurakle Kuki Women Union ki Sangai Court Subdivision Branch ki Cherolamada Ngarang Nongalamdai Pung Ahum Lom Tarakpada Hindi amasung English lol ngangba khagi setpa sakhangdaba miyoi singna imung manung ki miyoi sing ki mamangdagi let khojang apokpa jamkholang kauba nupa ama amasung nemling kaubi tilamlai khuldagi Michamani phaduna pukhre haina yaningdaba phongdorakle miyoi anibu phaduna pukhre miyoi sing adu larholoki miyoira lenga ki agency ra natraga Nano Habdu Pung Tarani Togi Manunga Kanghalagnaba, Wapam Pongdoropaga Lunana, let Kojangbu condition Amata Yaudana Punkun Marigi Manunga, Tadorokadabane, Kariguma Tadorok Trabade, Kuki CSO Amasung, Miyanga Kusamradunu Sapjaba Kongzang Sang Sengane Haide. Kuki na Pharuba Naga hostess sing food poisoning manba layong da Narakpadagi hospital da Pukhalakhre. Kuki na Pharubadagi Thadora Kraba Konsa Khulgi Liangmai Naga Nupi victim sing Mathang Layong Khangdana Nasilapodagi hospital da Pukhatuna Laikat Naba Hokre Press na Phangba Pawgi Lekhunamada Ahanboy na Naga Nupi hostess singi Maraktagi Miyoi Ahum Khak Ahanboy na hospital da Pukhatuna admit Tauke Adubu Atopa Miyoi Taruk Amasu Zap Manaba symptom da Nasilapodagi Haujik Puna Naba Masing Mapan Yokre Kuki na Pharubadagi Thadora Kiba Naga Nupi hostess sing Mathang food poisoning gi Ongda Nasilakpasina Makoibu Phajinduna Thamlingai Manungda Kari Pijakibage Habatu Asoba Wahang Ama Thorakle Makoida Kari Pijaki Habatu Kangdoplaga Layang Bada Hena Lahangadoribane Authority ki Maikaidagi Amadi medical personnel singi Maikaidagi Hiramasida Thizinbagi report Lakpa Ngainare Haribu report Singasi Panglaba Matung Khakta the Kari Tarokpadagi Narakli Bano Habatu Kangbagangani Hari Nakala Maromdana UK Enegi Juvenile Kadarama Fare Hari Ngarang Security Force na Churchanpur Police Station ki jurisdiction manung chaliba Songpi Khuldagi United Kuki National Army UK Enegi Juvenile Active Kadar ama Security Force na Fare Hari Pambaina Lusingba UNLF ka Home Ministry ka wari sanakhre hari Pambaina Lusingba United National Liberation Front UNLF ki mihut kangbu amaga Advisor Northeast Ajit Lal na Lusingba Ministry of Home Affairs ki mihut kangbu amaga New Delhi da June 19 da unaduna santi ki wari sanaba haunaba yauna tongan bu wafam sing khanakhre hari thajaba yaba pawgi lekhun sing na hai Pambaina Lusingba UNLF ki mihut kangbu aduna MIC ki team ka unakhiba du mapungona haujik sathariba peace process asi hena khumang chauksin hanana bagidamaktane MIC ki team ka unakhiba du lup asigi vice chairman Khundongbam
Lanjingbana lusingduna lup asigi Secretary External and Regional Affairs Kundrapam Sanahal, Secretary Organization Khuraijam Ibochau, Secretary Human Resource Development and Publicity Sarairongba Thokchom Yauke, Paugele Kunsing Nahai Wari Sanaki Baduda Nakalanimak Nahuzik Oirakliba Peace Process ki Pibam Sinkopna Review Tominabagalunana, Masibu Hana Mapangal Kanhanaba Apunba Oina, Makatana Kongtang Sing Lokot Minabagi, Matang da Wakalon Sing Pongdok Nake, Heidi, Mipamada India Langa Amasung Pamba in the Lusingba UNLF ki Marakta Satariba Peace Process Asigi Makasa Tarapada, formal Oina political dialogue Sataba, Haunaba groundwork Paikatpada, Miying Tamlaga Nainaki Heidi, Paugeli Kunsinga Cinemakata High Hosik Satariba Kana Nabasina Kumang Sausana Manglom the Sang Syllabade, formal Oina Nakalaniki Waris Hanabasi Atubada Haurabaya Heidi, Paying Amasung Long Sum the Ladaba Look Asigi Game Kimari Renaba Isuki Matang the Suwaris Hanabadu the Putok to Kanake, Game Mapam Hongdopagi Tabasi Nakarani Magnayana Ongda, administrative Amasung security ki Tauselamaki Makada Jun Tasiki Arobasaru Pawada, Loisilaba Yai Hina Tajanare, Nakalani Magna Peace Process Sida Puna Saru Yaminatuna Ohomaka di Laklagani Habiki Tajaba Pondok Nake, Adumanamag Indalanga Amsum Pambina Rusungba Unilep ki Makedekide, Kadanana Kibatuka Marilena official over Serol Nasingba Amata Tolopolaitre Hadi. NIA etigi mioi mari yauna punna mioi tara phakre thobalge NIA court puthorpu yai khanabadagi miyam thomjalakhre hari National Investigation Agency NIA na ngara ayu arambai tengol etigi mioi mari tungan bama singdagi phagatkhre NIA na pharbo mioi mari adudi hauroksa manaksa sai kuntra sanjanba maya lekai Imphal West mutum nawba sai kuntra tuk nambol Kuntraga Taruk Nambol Oina Mamang Lekai Bisnupur District Kangabam Somananda Singh Sahini Pumatoi Tangbam Awang Lekai Imphal Samadining Thousand Boboy Singh Konang Thaba Sahi Kuntraga Taret Lemakong Prem Nagar Imphal West Ne Etigi Mio Maria Sigamatakta NIA na Manipur Police Samasung CRPF ki Parsen Singa Loinaraga Sterisi ki Tongan Mapam Singdagi Mio Taruk Amagasu Pagat Ke Punna NIA na Pagat Kiba Mio Tarasi Surasanpur Imphal Amasung Ukrul District Tagina Ayambane Paraba Singasiki Manunda Ukrul ki Punjab National Bank ta Sagun Tauki Bagi Case Senaba Mio Sing Banga Suba IRB Tagi Kulai Lakbagi Case Jeribam ki Marnupi Ama Hatkhre Bagi Case Senaba Mio Kuki Mari Paraga Hatkhre Bagi Case Senaba Sing Naran Senada CRPF ta Landabada Senaba Sing Amadi Chief Minister ki Convoy da Landabada Senaba Sing Ne Nakalamorom the NIA na Phakiba Arambai Tengol ki Mio Mari Adu Thawal District ki Khangabok ta Laiba District Session and Judge Court Building da Handak ta Nauna Hangdokiba Exclusive Special Court NIA da Puthokpu Yai Haina Khanabadagi Maikai Kyadagi Lakpa Miyamna Court Complex Manakta Thomjinduna Leirure Security Force in Maikai Dagi NIA ki Court Adu da AT ki Aphaba Mio Mari Puthorako Matamda Miyam ki Irang Lakpa Yai Haibagi Thazaba Laibadagi Pamdaba Thodok Sing Thoktanaba Thawal District Police ki Masing Yamlaba Parcel Sing Amade Rapid Action Force ki Parcel Mayam Ama Court Complex da Lanban Chana Ngatuna Akanba Section Tharang Lokhat ke Adumoinama Court Aduda Atai Case ki Lakpa Mio Shingdi Ningthijana Sek Tauraga Thajin ke AT ki Phakiba Mio Mari Adudi NIA Court Puthoklaroi Atopa Mafam Amada Puthoklagani Haibagi Pau Lakpadagi Court Complex da Tilamba Miyam Aduhana ki Aire Kuki Singh Otpi Rehaiduna Sursanpur Amasung Kangpokpi da rally satkhre PM da memorandum pisankhre hari Lamdam asida Kuki Singh Otpi nebire Songkong khulgi Lemon Sang Hawkrip ki mihat janing de haiduna ngarang masing yamlaba Kuki Phuruki Myoy Singna Sursanpur Amasung Kangpokpi district da achauba khongsat amasinkhre khongsat manungda pamdaba thodo amata thokide Kuki NP Manipur gi lamjing makhada chatkhiba khongsat sing adu Sursanpur district ki oina guite lampak tagi hauraga toibong gi peace ground phawba chatke khongsat adu da saruk yakhiba yamna Mara Laitana Hatpi Kraba Mio Taraki Atsumba Wild Fanganaba State Sinba Tungna Pang Topa Kongsat NSN IMG Amasung JUF ki Mai Thadopi Kraba Khul Singa Atsumba Wild Fangnaba State Sinba Tungna Pang Topa Kongsat NSN IM Amasung JUF na Mai Thadopi Kraba Khul Singa Atsumba Wild Fanghalo Security Force in a Paraga Kaptuna Hatpi Kiba Lemon Sang Hawkip ki Mihat Janing de Habana Chingba Thaba Banner Sing Amade Kolaukia Lauki Hide
Marasida Kuki apex body oiriba Kuki NP Manipur Prime Minister Narendra Modi the memorandum ama pisinduna lamdamsta hujik thokliba irang asida Kuki jo phuruki miyoi singmai kai kyadagi otpi naibide miyang changbi haina wakat khrei amaromda Kuki jo singa Naga singa gi marakta hena mari phachelakta basina Manipur lenga ki thawongda kimna thajaba laitre haire Prime Minister na pisin keba memorandum aduda pallibu wakat singe manungda nahan Songkong village the thokeba thodokta chenaba security force na misamikai naidaba investigation Satahan Bio Haina PM the Taksin Krehide Mitena Maitegi Kanba Nagana Nagagi Kanba Kuki na Kuki Kanduna Kanaduna Lairabadi Manipur Sakalo Haina CM na Pondo Kray Manipur the Leminarakliba Puru Kuntra Taruki Manunga Amaga Onsinaduna Sauna Kanabana Warasin Purapo Yaroi Warasin Hybacity Waris Hanaraga Purakadabani Hairaduna Haukibasing Kautok Narabamatamda Haurakliba Mirol Gidamak Nuksi Sanaba Natana Atopolambi Late Haina Chief Minister Y. Kem Sana Pongdo Kray Ngarang Mahana Toba Mitunglen Oiraduna Hikak Pokpigi Mission Blind School Ginau Saba Nupim Sasinge Hostel Sangaduna Kusinabagi Toramda Wapamasi Pongdo Kladuna Makatana Hai Nuksi Sana Daba Amasung Tang Duleta Daba Leba Amata Chakoloi Mitena Maitegi Kanba Nagana Nagagi Kanba Kuki na Kuki Kanduna Adumakana Duna Lairabadi Manipur Kaidonu Saukatpa Yadaba Lamdam Ama Oiduna Lagane Manipur ki Gazette notification da yauriba phuruk kunthra taru asina apundu Manipur amagi wakhalda punna hingminaba natana atopa lambi leitabanina nungsi sanana laminanaba aikhoi wakhal khanthaminaba mathau tai haina su phongdokhe Siza Hospital ki Nipuma Thoishuba Mapok Kumon gi damak pre OPD consultation camp pangthokadori Siza Hospital and Research Institute Private Limited Health Village Langol gi Cherolamada Layeng Sangasiki Nipuma Thoishuba Mapok Kumon Thoram Pangthokladuna Layeng Sangasina Thasi Kunyoni Thoidagi Kungatare Phawba Langol campus da laiba Layeng Sang asida forging ahead haiba pandamda pre-OPD consultation camp ama pangthoklagani haire camp asi haireba numit singasigi manungda numit khudingi ayuk pung 4 dagi hauraga pung 2 phawba sathagane camp asina general surgery general medicine ENT obstetrics and gynecology pediatrics ophthalmology orthopedics dermatology psychiatry amasung dental service na singbagi free consultation gi kudong saba pigane Mapokumon Taurongi Saruamoina patient singda diagnostic service da chada kungi concession amasung kem asiki manungda procedure amasung medicine dana chada tarage khudong chaba pigani haire Amaga hangoi narambadu laitre banglo da laktuna santi gi wari saba haure hana khem chana phongdo khrei maite amasung Kuki ani gi marakta tholaki ba sahi ahum helaklaba irang asina maram oiduna sangthok sangsin tawbada hangoi narambadu hojikti laitre mahaki banglo da tongan ba phurup singi mihusing laklaga lamdam masda santi purakna bagi wafam khana ba haure hana Chief Minister yumnam khem chan singna phongdo khrei Kem Chana Haiki Sahi Ahum Helaba Maite Amasung Kuki Sinaugi Asoba conflict Asina Sangtok Sangsin Tawbada Hangoi Naramba do Hojek Imphal Kuki Singna Laklaga aeroplane Tongba Haure Mahaki Banglo da Su Tongan Purup Singi Mi Sing Laklaga Lamda Masida Santi Purokna Bagi Wapam Sing Khanaba Haure Asegumba Saira Asida Singi Lamda Amuk Unkanaba Horakpasina Lamda Masida Santi Purokna Bagi Taurang Sing Paikhalakpada Tinta Hanaba Maram Amasu Oide Haina Kem Chana Phongdoke Muslim hawker amabu Bajrang Dal ki worker singna nampuda Jai Shri Ram Solan Krehari Odisha ki Kendrapara district ta Bajrang Dal ki worker amasung mahakaloina na lakpa miyoi singna Muslim hawker amabu lambi ki nakal da puthoklaga laknaduna tathi tawoina tawan khibagaloina na nampuda Jai Shri Ram Solan khibagi video ama viral oirakre video adu da Muslim hawker aduna ahanbada Jai Shri Ram Solo haiba yaramdraba matung Bajrang Dal ki miyoi sing aduna kihan kangan badagi kona thangda Solan ke adu Bajrang Dal ki miyoi sing aduna Muslim hawker adu thadokibagi mohota Aadhaar card puthorau haina demand tawkibaga loinana Muslim hawker asibu Bangladeshi kauduna tathi tawaina tawbekhe nakalamromda Hyderabad ki housing society amada laiba matai manau amabu society asigi managing committee na Pakistani haina mingthol piduna tathi tawaina tawbikibagi video ama viral oirakhe matai manau aduna India masane haina phongdoklaba phawbudana khoi bom thamba laklibra haina lakna bikhe haire Traffic police ta thang na thilaba miyoi jail yaukre haire
masagi mathau tawriba traffic police person amada thang thiluba masagi sahi kungatre churaba ukong sang nongpok sekmai dagi haujina wahengbam laikai da leba maibam umakanta apokpa maibam syam subjudicial magistrate Imphal West ki court na judicial custody remand pi khrei maibam umakanta pu city police station ki team amana mahaki police custody ki matam loiraduna judicial custody remand pi bina ba hajaraduna court adu da puthorake state ki APP na court thamkhibada hawkhiba jun 13 ki ayukta thawdo adu da sokhiba traffic police salam Tarun Kumar kwa kaithel maya koibina pauna kaithel machingi Mahabir pharmacy manakta mathau tawringai da mahaku accuse ne hariba umakantana tunglom dagi thang na khud amasung ngaksamda thilamlaga tungda mafam adudagi chen khibane accuse ne hariba miyoi adu numit adugi numijungba matungda police na phagat ki amasung police custody da wahang pahung sathabada numit adu da mahak masak khangdaba miyoi amaga Polo ground crossing manakta khanake makhoi namnaringai da traffic person amana makhoi bu khamdoki loina makhatana khanadana ba khamke accuse aduna makhatana hai madugi tungda mahana suri atekwe ama puraklaga mahake phuri khawda purakhe amasung traffic police person adu da Mahabir pharmacy manakta tunglomdagi thang aduna thilamkhibani amasung mahak mafam adudagi chen khibani APP na accuse ne hariba miyoi adu judicial custody remand pibiduna makhatana hena kupthana thijinba yanaba amasung miyoi adugi mathakta yare makhai thuna charges pikhathanaba thabak lokhatpinaba haijakhe court na APP ki wafam tarba matungda case ki record sing yenglo matungda miyoi adu July 3 phawba judicial custody remand pi kibani haide Kilo samaga kuntra taruk lumba girlfriend na song tharak padagi nungsina jaba nupa sikre haire malem da thokpa angakpa thaudok singi manungsana kilo samaga kuntra taruk lumba girlfriend amana song senduna nam senbadagi nupi aduga nungsina jaba nupa ama sikre haire report asigi matungna laibak thiba thaudo ase America ge Pennsylvania da thokibane chahi nifumari rom surabi kilo samaga kuntra taruklom lumbi Wendy Thomas kaubi nupi amana mahaka nungsina jaba nupa sopnagi kilo yankhai mari khakta lumba kino Butler da no khena sanabagi manungsana phagi oina sofa dagi chong tharakpada nansenduna sikibane haide thaudo asigi matang da hojek social media da viral oirakhre viral video asida malem gi leba kya dagi nuai taba message kya thana rakle asiguma thaudo si makata na thoktana ba section wafam kya su mai kai kya dagi phongdok na rakle loina health experts sing na phongdorapagi matungina lumbagi sang yamna khenarabadi phagi tawnaribani haiduna mi amagi mathakta nansenba amadi songsenbagi thabak yari makhai tawroidabani haire panba yabadi thaudo se haukiba chahi 2018 gi December 10 da thokibani adubu case asida chauna senariba Wendy Thomas na maral masana yadabudagi case asi yeithoktuna lakhibane adubu kaina thangda court na agreement amagi makhada third degree murder case na maral leire haina yajabadagi court na Wendy Thomas pu sahi kunthra taruk phawba state jail da lainabagi cherak pi khre haide